social media da thengnar aduga haiba pausida thamisi February 11 khogi pandam gi se phongni imphal da phongba pandam aina khogi ipau se phongdu gi khabar mate ma khogi social media da thagalakpani nungsiro khoi se naukrana haiba tare sida thengnai se si khanaba yaba potla haiba se khoina yamna kanna yengjanda bagi nataba pau aina phonga amnina khanaba dum yabra na khale thamjarake madudi kaino khana mayam da so adum thambiu ko ai pajarake matema school singda ko koi school singda Christian symbol haitare school singda Christian symbol sinnadana bakangan kre hai si niyom je jombra lamra jan khana bia school singda Christian symbol sinnadana bakangan kre kailam dano kangan gai se habaje haijarake India da lairiba ko church na salaiba school sing maruaina North Eastern State manungda haiba tare koi Assam da laiba school singda lining ga mari lainaba chatnabi amadi kesok sijinnaba yauna Christian ga mari lainaba symbol makhal khudimak sijinnabada Athingba Thamlani Hayri Hindu outfit kutumba suraksha parishad haiba tare suraksha parishad family safety council na kangan khare aduga Guwahati da pangthokpa paw imfamada family safety council gi president Satyaranjan Borana phongdokhibada outfit asina lakolaliba khongthang asi Christian missionary singna school singbu lining ga mari lainaba thabak thoram pangthokpham mafam oina onthokpa thengnabagi pandamda lakolakpin hari samna haibda khoi Christian lining sinna ko sina ina thama mone Christian khoigi missionary singna hangba school singsida school oina di hanga so haiba si khoi lining ga mari lainaba romda sum usatba manbadagi haiba si khoigi tangai fadana khanaraga thengnabagi pandamda lokolakpani haiba si chomio lalin khanaba mi hamni ana thapchaidi khoi manipur su me am leba Christian chatpa singna khoi missionary singna hangba school sing haiba tare sum dharma da sum pusan manma an makhata jarake mangna makhata arjuna Christian missionary singna school sing amadi educational institution sing lining tampham institute onthokli makhata Christian missionary singna haibdar Christian missionary singna school sing amadi educational institute sing lining tampham institute onthokli masi aikoina ayaba piroi hai onthokpa jingsi mukhaina ayaba piroi haibani school sing numit 35 fawi manungda school sing numit 35 fawi manungda Jesu amadi Mary gi mitam natraga photograph sing lauthoknaba aroi matam thari haiba school sing aduda khoigi yamna ningnariba Jesu amadi Mary haiba tare ko haiba si mitam natraga photograph thetpa mitam sajanba adi photograph thetpa school duda haiba singda lauthoknaba aroi matam thari hairiba section wa asibu ngaktaba Christian school sing akanba chairak ngayoknagani haiba wafam thamkibaga loinana asigumba Christian gi mai lainaba symbol sing asi sinnaduna school singda Christianity yokkhannabagi thawong chathaba yaro haigi sini hojiki khabar hojiki yawi ko jai pajai ji pung 8:10 tare ayuki ado khabar matik asi social media thengnabani ando sumba post ena khannaba yabra haidana koina thamjarakpada haiba tare si post koina lainaba yabra or manipur da su sigumba school sing mayam khoigi manipur da su laiko haiba tare ado hai mayam sing ase koina khanabada kadai fawu chommi or lali haibdui matangda koina manipur da su lairi mayam si Christian lining chatpada sing hang school sing si
ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯑꯣꯏꯕ ꯆꯠꯅꯕꯤꯗ ꯁꯨꯝ ꯄꯨꯁꯟꯕ ꯃꯥꯟꯕ ꯑꯗꯨꯒ ꯂꯥꯛꯏꯁꯤꯡ ꯃꯐꯝꯁꯤꯗꯁꯨ ꯑꯇꯣꯞ ꯑꯇꯣꯞꯄ ꯖꯥꯇꯤꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯉꯥꯡꯁꯤꯡ ꯇꯝꯃꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯅꯤꯌꯣꯝꯁꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯅ ꯊꯝꯃꯤꯕ ꯋꯥꯐꯝ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤ ꯑꯣꯔ ꯂꯥꯜꯂꯤ ꯍꯥꯏꯕꯗꯨ ꯅꯩꯅꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡꯈꯛ ꯄꯥꯖꯕꯅꯤ ꯃꯌꯥꯝꯅꯁꯨ ꯑꯗꯣꯝꯒꯤ ꯀꯃꯦꯟꯗ ꯐꯩ ꯅꯠꯇ꯭ꯔꯒ ꯐꯠꯇꯦ ꯃꯁꯤ ꯇꯧꯍꯟꯅꯤꯡꯉꯤ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯃꯤꯆꯝ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯂꯩꯕ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯃꯁꯤ ꯃꯣꯠ ꯊꯝꯕꯗ ꯀꯥꯏꯗꯕ꯭ꯔꯥ ꯀꯩ ꯃꯣꯠ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯐꯣꯡꯗꯣꯛꯄꯤꯌꯨ ꯇꯦꯟꯁꯟꯖꯒꯦ ꯃꯇꯥꯡꯁꯤꯗ ꯀꯣ